ꯀꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯒꯤ ꯎꯆꯦꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯤꯂꯤ ꯀꯣꯟꯁꯝ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗꯅꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯁꯅꯥꯒꯤ ꯍꯩꯅꯧ ꯉꯥꯛꯇ ꯍꯧꯕ ꯍꯩꯀꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯍꯩꯀꯣꯜ ꯑꯗꯨ ꯁꯦꯟꯅꯅꯕ ꯃꯍꯥꯛꯅ ꯊꯥꯖꯕ ꯃꯅꯥꯏ ꯇꯣꯝꯆꯧꯕꯨ ꯊꯝꯗꯨꯅ ꯍꯩꯀꯣꯜ ꯑꯗꯨ ꯁꯦꯟꯅꯍꯜꯂꯤ꯫ ꯍꯩꯀꯣꯜ ꯁꯦꯟꯅꯕ ꯃꯅꯥꯏ ꯇꯣꯝꯆꯧꯅ ꯅꯨꯡꯇꯤꯒꯤ ꯁꯅꯥꯒꯤ ꯍꯩꯅꯧ ꯃꯌꯥꯝꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯁꯅꯥꯒꯤ ꯍꯩꯅꯧ ꯑꯃ ꯋꯥꯠꯂꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯧꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯇꯝꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯁꯅꯥꯒꯤ ꯍꯩꯅꯧꯗꯣ ꯑꯃ ꯋꯥꯠꯂꯝꯃꯤ"꯫ ꯇꯣꯝꯆꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯑꯩꯒꯤ ꯁꯅꯥꯒꯤ ꯍꯩꯅꯧ ꯑꯃ ꯋꯥꯠꯂꯝꯃꯦ ꯍꯥꯏꯕ? ꯐꯩ, ꯍꯨꯔꯥꯟꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯦꯛ ꯐꯪꯕꯒ ꯍꯨꯔꯥꯟꯕꯗꯣ ꯐꯥꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ"꯫ ꯇꯣꯝꯆꯧ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯐꯔꯦ ꯅꯤꯡꯊꯧ, ꯑꯩ ꯍꯣꯔꯦꯟꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯊꯥꯗꯨꯅ ꯁꯪꯍꯜꯂꯒꯦ, ꯑꯗꯨꯒ ꯍꯨꯔꯥꯟꯕꯗꯣ ꯐꯥꯅꯕ ꯍꯣꯠꯅꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯕꯨ ꯍꯩꯀꯣꯜ ꯑꯗꯨ ꯁꯪꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯄꯥꯅ ꯍꯥꯏꯕ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯍꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯩꯀꯣꯜ ꯑꯗꯨ ꯁꯪꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯁꯪꯂꯛꯄꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯃꯍꯥꯛ ꯍꯩꯅꯧ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯁꯨꯝ ꯁꯪꯂꯒ ꯂꯩꯔꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯆꯧ ꯍꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯩꯅꯧꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯑꯁꯨꯝ ꯊꯤꯔꯤ꯫ ꯃꯍꯥꯛꯅ ꯃꯁꯤꯡ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯍꯩꯅꯧ ꯑꯃ ꯑꯃꯨꯛ ꯋꯥꯠꯂꯝꯂꯦ꯫ ꯉꯁꯤꯁꯨ ꯇꯣꯝꯆꯧꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯇꯝꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯉꯁꯤꯁꯨ ꯍꯩꯅꯧ ꯑꯃꯃꯨꯛ ꯋꯥꯠꯂꯝꯂꯦ"꯫ "ꯀꯔꯤ? ꯉꯁꯤꯁꯨ ꯑꯃꯃꯨꯛ ꯋꯥꯠꯂꯦ ꯍꯥꯏꯕ? ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯃꯨꯛ ꯊꯥꯔꯒ ꯁꯪꯍꯜꯂꯒ ꯌꯦꯡꯂꯒꯦ"꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃ ꯊꯥꯗꯨꯅ ꯍꯨꯔꯥꯟꯕꯗꯣ ꯈꯪꯗꯣꯛꯅꯕ ꯇꯧꯒꯗꯕꯅꯤ"꯫ "ꯍꯣꯏ ꯏꯅꯤꯡꯊꯧ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯧ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗ ꯍꯩꯀꯣꯜ ꯑꯗꯨ ꯁꯪꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯁꯨ ꯌꯥꯔꯗꯨꯅ ꯍꯩꯀꯣꯜ ꯑꯗꯨ ꯁꯪꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯁꯪꯂꯛꯄꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯇꯣꯝꯆꯧꯅ ꯍꯩꯅꯧ ꯃꯁꯤꯡ ꯊꯤꯕꯗ ꯍꯩꯅꯧ ꯑꯃ ꯑꯃꯨꯛ ꯋꯥꯠꯂꯝꯂꯦ꯫ ꯇꯣꯝꯆꯧ ꯌꯥꯝꯅ ꯀꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯉꯁꯤꯁꯨ ꯁꯅꯥꯒꯤ ꯍꯩꯅꯧ ꯑꯃꯃꯨꯛ ꯋꯥꯠꯂꯝꯂꯦ"꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣꯅꯦ ꯇꯣꯝꯆꯧ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯅꯆꯥ ꯌꯥꯏꯃ ꯊꯥꯗꯨꯅ ꯍꯩꯀꯣꯜ ꯑꯗꯨ ꯁꯪꯍꯟꯒꯅꯤ ꯍꯥꯏꯕꯗꯥꯏ"꯫ "ꯍꯣꯏ ꯏꯅꯤꯡꯊꯧ, ꯏꯆꯥꯅꯨꯄꯥ ꯌꯥꯏꯃ ꯊꯥꯗꯨꯅ ꯍꯩꯀꯣꯜ ꯑꯗꯨ ꯁꯪꯍꯟꯕꯅꯤ꯫ ꯍꯩꯀꯣꯜ ꯑꯗꯨꯗꯒꯤ ꯍꯩ ꯑꯃꯁꯨ ꯋꯥꯠꯂꯝꯃꯤ, ꯑꯗꯨꯒ ꯍꯨꯔꯥꯟꯕꯗꯨꯁꯨ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ"꯫ ꯇꯣꯝꯆꯧ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯅꯤꯡꯊꯧ, ꯉꯁꯤꯇꯪꯒ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯊꯥꯗꯨꯅ ꯍꯩꯀꯣꯜ ꯑꯗꯨ ꯁꯪꯍꯟꯖꯒꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗꯒꯤ ꯂꯧꯁꯤꯡ ꯂꯩꯕ ꯍꯦꯟꯕꯅꯤ"꯫ "ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯅ ꯅꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯃꯨꯛ ꯊꯥꯗꯨꯅ ꯁꯪꯍꯜꯂꯨ꯫ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯗꯨ ꯁꯣꯏꯗꯅ ꯐꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ"꯫ "ꯐꯒꯅꯤ ꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯗꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗ ꯍꯩꯀꯣꯜ ꯑꯗꯨ ꯁꯪꯅꯕ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯕꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯍꯩꯀꯣꯜ ꯑꯗꯨ ꯁꯪꯕ ꯆꯠꯂꯝꯃꯤ꯫ ꯍꯩꯀꯣꯜ ꯑꯗꯨ ꯌꯧꯔꯕꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯩꯀꯣꯜ ꯑꯗꯨ ꯁꯦꯟꯅꯔꯝꯃꯤ꯫
ꯑꯁꯨꯝ ꯁꯦꯟꯅꯔꯛꯄꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯃ ꯄꯥꯏꯔꯛꯂꯒ ꯍꯩꯅꯧ ꯑꯗꯨ ꯃꯆꯤꯅ ꯆꯤꯛꯇꯨꯅ ꯄꯨꯈꯤꯕꯗꯨ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯍꯩꯅꯧ ꯆꯤꯛꯇꯨꯅ ꯄꯨꯈꯤꯕꯗꯨ ꯎꯕꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯍꯥꯏ ꯎꯆꯦꯛ, ꯅꯪꯅ ꯑꯣꯏꯔꯦ ꯅꯍꯥꯟꯈꯩ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥꯒꯤ ꯍꯩꯅꯧ ꯍꯨꯔꯥꯜꯂꯤꯕꯁꯦ꯫ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯔꯝ ꯅꯥꯟꯊꯣꯛꯀꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯂꯤꯔꯨꯡ ꯇꯦꯟ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯎꯆꯦꯛ ꯇꯝꯅ ꯀꯥꯞꯂꯝꯃꯤ꯫ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯂꯛꯄꯗ ꯎꯆꯦꯛ ꯑꯗꯨꯗ ꯄꯥꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯨ ꯑꯃꯈꯛ ꯑꯣꯏꯅ ꯀꯦꯟꯗꯨꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯨ ꯑꯗꯨ ꯎꯕꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨ ꯉꯛꯂꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯦ, ꯃꯁꯤꯒꯤ ꯎꯆꯦꯛ ꯃꯇꯨꯁꯤꯗꯤ ꯁꯅꯥ ꯉꯥꯛꯇꯅꯤꯅ꯫ ꯁꯤꯗꯤ ꯑꯆꯝꯕ ꯎꯆꯦꯛ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ꯫ ꯐꯔꯦ, ꯑꯩ ꯍꯌꯦꯡꯃꯛ ꯁꯅꯥꯒꯤ ꯎꯆꯦꯛ ꯃꯇꯨꯁꯦ ꯏꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯒꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯍꯩꯅꯧ ꯍꯨꯔꯥꯜꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯅꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯎꯆꯦꯛ ꯑꯃꯅ ꯑꯣꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯗꯣ ꯑꯆꯝꯕ ꯎꯆꯦꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯎꯆꯦꯛꯇꯨꯒꯤ ꯃꯇꯨꯗꯣ ꯁꯅꯥ ꯉꯥꯛꯇꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯒꯤ ꯃꯇꯨ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯑꯩꯒꯤ ꯁꯅꯥꯒꯤ ꯍꯩꯅꯧ ꯍꯨꯔꯥꯜꯂꯤꯕꯗꯣ ꯎꯆꯦꯛ ꯑꯃꯅꯅꯤ ꯍꯥꯏꯕ"? "ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯑꯩ ꯎꯆꯦꯛꯇꯨ ꯎꯖꯍꯧꯏ꯫ ꯁꯅꯥꯒꯤ ꯃꯇꯨꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯎꯆꯦꯛ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯍꯥꯏꯌꯨ, ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯎꯆꯦꯛ ꯑꯗꯨ ꯄꯨꯔꯛꯄ ꯉꯝꯒꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩ ꯆꯠꯆꯒꯦ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯐꯥꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯄꯨꯖꯔꯛꯀꯦ"꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯊꯧꯅꯥ ꯐꯕ, ꯅꯪꯅ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯍꯦꯛ ꯄꯨꯔꯛꯄꯗ ꯑꯩꯅ ꯅꯪꯒꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯅꯕꯒꯤꯗꯃꯛ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯍꯨꯏ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯂꯝꯍꯨꯏ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯇꯦꯟꯅ ꯀꯥꯞꯀꯦ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ"꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯝꯍꯨꯏ, ꯅꯪꯅꯕꯨ ꯑꯩꯒꯤ ꯀꯔꯤ ꯏꯇꯦꯡ ꯄꯥꯡꯕꯤꯗꯣꯏꯕ? ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯅꯪꯅ ꯆꯠꯂꯤꯕꯗꯣ ꯎꯆꯦꯛ ꯑꯃ ꯊꯤꯕ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯥ? ꯎꯆꯦꯛ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯎꯆꯦꯛ꯫ ꯃꯗꯨ ꯐꯪꯅꯕ ꯂꯝꯕꯤ ꯑꯩ ꯇꯥꯛꯄꯤꯒꯦ꯫ ꯁꯤꯗꯒꯤ ꯁꯨꯝ ꯆꯨꯝꯅ ꯆꯠꯂꯒ ꯈꯨꯡꯒꯪ ꯑꯃ ꯂꯩꯕꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯌꯨꯝ ꯑꯅꯤꯈꯛ ꯂꯩꯔꯝꯒꯅꯤ꯫ ꯌꯨꯝ ꯑꯅꯤꯗꯣ ꯃꯥꯌꯣꯛꯅꯔꯒ ꯂꯩꯕꯅꯤ꯫ ꯑꯃꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯨꯝ ꯐꯖꯒꯅꯤ, ꯑꯃꯅ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪꯅꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯅꯪꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯄꯣꯊꯥꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯨꯝꯅ ꯐꯖꯔꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯔꯕꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ"꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨ ꯇꯦꯟꯅ ꯀꯥꯞꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯎꯃꯪꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯌꯨꯝ ꯑꯅꯤꯗꯨꯃꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯖꯔꯕ ꯌꯨꯝ ꯑꯗꯨꯗꯅ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯊꯝꯗꯨꯅ ꯃꯁꯛ ꯐꯖꯕꯤ ꯀꯌꯥꯅ ꯖꯒꯣꯏ ꯏꯁꯩ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯨꯒꯅꯤ? ꯌꯥꯝ ꯃꯣꯠꯅꯁꯨ ꯎꯏ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯔꯣꯏꯒꯦꯗ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗꯗꯤ ꯏꯁꯩ ꯁꯛꯄꯤ ꯀꯌꯥꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ
ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯀꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯕꯨ ꯎꯆꯦꯛ ꯑꯗꯨ ꯊꯤꯔꯨꯅꯕ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯌꯥꯏꯃ, ꯅꯪ ꯑꯃꯨꯛ ꯆꯠꯇꯨꯅ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯊꯤꯔꯨꯒꯗꯕꯅꯤ." ꯃꯄꯥꯅ ꯑꯁꯨꯝ ꯍꯥꯏꯔꯕꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨ ꯎꯆꯦꯛ ꯑꯗꯨ ꯊꯤꯅꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨ ꯎꯕꯗ ꯇꯦꯟ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯅꯪꯅ ꯆꯠꯂꯤꯕꯗꯣ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯃ ꯊꯤꯕ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯥ?" ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯍꯥꯏꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯂꯝꯍꯨꯏ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯝꯍꯨꯏꯁꯦ ꯇꯦꯟ ꯑꯁꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯌꯥꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯂꯝꯍꯨꯏ ꯑꯗꯨ ꯇꯦꯟꯅ ꯀꯥꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯍꯨꯏ ꯑꯗꯨ ꯇꯦꯟ ꯑꯗꯨꯅ ꯄꯥꯜꯂꯝꯗꯦ꯫ ꯂꯝꯍꯨꯏ ꯑꯗꯨꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯎꯃꯪꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯌꯥꯏꯃꯗꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯌꯨꯝ ꯑꯅꯤ ꯑꯗꯨꯁꯨ ꯎꯔꯦ꯫ ꯂꯝꯍꯨꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯃꯁꯛ ꯐꯖꯔꯕꯤ ꯀꯌꯥꯅ ꯖꯒꯣꯏ ꯏꯁꯩ ꯇꯧꯔꯤꯕ, ꯍꯥꯎꯔ ꯍꯥꯎꯔꯕ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ꯫ ꯃꯌꯥꯝꯕꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯗꯨꯁꯨ ꯎꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃꯗꯨ ꯃꯈꯣꯏꯅ ꯁꯅꯥꯒꯤ ꯎꯆꯦꯛ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕ ꯀꯥꯎꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯆꯥ ꯑꯅꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯗ ꯇꯣꯝꯆꯧ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯥꯕꯥ, ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯣ ꯑꯩ ꯆꯠꯇꯨꯅ ꯊꯤꯔꯨꯒꯦ." ꯃꯆꯥꯒꯤ ꯋꯥ ꯇꯥꯔꯒ ꯇꯣꯝꯆꯧ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯅꯪ ꯆꯠꯈꯤꯒꯅꯨ꯫ ꯅꯌꯥꯝꯕ ꯑꯅꯤꯁꯨ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯪ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯗꯤ ꯏꯄꯥꯗꯤ ꯀꯔꯝꯅ ꯏꯇꯣꯝꯗ ꯂꯩꯍꯧꯒꯅꯤ? ꯕꯥꯕꯥ, ꯑꯩ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯄꯨꯗꯨꯅ ꯕꯥꯕꯥꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ." ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯍꯥꯏꯖꯃꯟꯕꯗꯒꯤ ꯇꯣꯝꯆꯧ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯆꯥꯅ ꯆꯠꯂꯝꯗꯥꯏꯗ ꯇꯣꯝꯆꯧ ꯃꯆꯥ ꯑꯇꯣꯝꯕꯕꯨ ꯕꯣꯔ ꯄꯤꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯄꯨꯗꯨꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯍꯜꯂꯛꯎꯀꯣ." "ꯍꯣꯏ ꯕꯥꯕꯥ, ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯃꯄꯥꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯇꯣꯝꯕꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯍꯨꯏ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯇꯣꯝꯕꯅ ꯂꯝꯍꯨꯏ ꯑꯗꯨ ꯎꯕꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯇꯣꯝꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯆꯠꯂꯤꯕꯗꯣ ꯁꯅꯥꯒꯤ ꯎꯆꯦꯛ ꯊꯤꯕ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯥ?" ꯑꯇꯣꯝꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯑꯩ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯊꯤꯕ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ." ꯑꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯣ ꯐꯪꯅꯕ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯅ ꯁꯨꯝ ꯆꯠꯂꯒ ꯈꯨꯡꯒꯪꯁꯤꯒꯤ ꯆꯤꯗꯥꯏꯗ ꯌꯨꯝ ꯑꯅꯤꯈꯛ ꯂꯩꯔꯝꯒꯅꯤ꯫ ꯌꯨꯝ ꯑꯅꯤ ꯑꯗꯣ ꯑꯃꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯨꯝ ꯐꯖꯒꯅꯤ, ꯑꯃꯅ ꯈꯥꯡꯄꯣꯛꯁꯪꯅꯤ꯫ ꯅꯪꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯄꯣꯊꯥꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯔꯕꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ." ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯕꯗ ꯑꯇꯣꯝꯕꯅ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯔꯨꯞ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ꯫ ꯂꯥꯛꯑꯣ, ꯑꯩꯉꯣꯟꯗ ꯇꯣꯡꯂꯛꯑꯣ, ꯑꯩ ꯅꯪꯕꯨ ꯊꯤꯟꯕꯤꯔꯝꯂꯒꯦ." ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯇꯣꯝꯕꯗꯨ ꯌꯨꯝ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯉꯁꯤꯒꯤꯗꯤ ꯃꯐꯝꯁꯤꯗ ꯄꯣꯊꯥꯕꯤꯍꯧꯔꯣ꯫
ꯍꯌꯦꯡ ꯑꯃꯨꯛ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯍꯨꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯇꯣꯝꯕ ꯑꯗꯨꯁꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯝꯍꯨꯏ ꯑꯗꯨ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞ, ꯁꯤꯗꯒꯤ ꯆꯨꯝꯅ ꯆꯠꯂꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯃ ꯂꯩꯕꯅꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯊꯣꯡ ꯄꯥꯟꯕ ꯀꯥ ꯑꯃ ꯂꯩꯕꯅꯤ꯫ ꯀꯥ ꯑꯗꯨꯗ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯣ ꯎꯅ ꯁꯥꯕ ꯄꯣꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯣꯛꯇꯨꯅ ꯊꯝꯕꯅꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯁꯅꯥꯒꯤ ꯄꯣꯟ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯅꯪꯅ ꯀꯩꯗꯧꯉꯩꯗ ꯎꯆꯦꯛ ꯑꯗꯣ ꯁꯅꯥꯒꯤ ꯄꯣꯟ ꯑꯗꯨꯗ ꯁꯤꯟꯗꯣꯛꯀꯦ ꯈꯟꯒꯅꯨ꯫ ꯃꯗꯨ ꯁꯤꯟꯗꯣꯛꯂꯕꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯂꯥꯛꯑꯣ, ꯑꯩ ꯅꯪꯕꯨ ꯃꯐꯝꯗ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯂꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯡꯁꯦ ꯃꯔꯨꯞꯅ ꯅꯤꯡꯁꯤꯡꯕꯤꯌꯨ." ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯇꯣꯝꯕꯗꯨ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯂꯒ ꯂꯝꯍꯨꯏ ꯑꯗꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯕꯗ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯆꯪꯂꯛꯄꯅ ꯂꯝꯍꯨꯏꯅ ꯍꯥꯏꯔꯛꯄ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯂꯩꯕ ꯀꯥ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯎꯕꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯁꯤꯅ ꯎꯅ ꯁꯥꯕ ꯄꯣꯟ ꯑꯁꯤꯗ ꯂꯩꯕꯁꯤꯗꯤ ꯐꯖꯈꯤꯗ꯭ꯔꯦꯗ꯫ ꯁꯅꯥꯒꯤ ꯄꯣꯟ ꯑꯁꯤꯗ ꯍꯥꯞꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯒꯅꯤꯁꯦ." ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯁꯅꯥꯒꯤ ꯄꯣꯟ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯄꯣꯟ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒꯗꯤ ꯎꯆꯦꯛ ꯑꯗꯨ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯎꯆꯦꯛ ꯑꯗꯨꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯄꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯂꯥꯛꯇꯨꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨ ꯐꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯅꯨꯄꯥ ꯑꯁꯤꯅ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯂꯦ." ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯑꯩꯒꯤ ꯁꯅꯥꯒꯤ ꯎꯆꯦꯛ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯂꯦ ꯍꯥꯏꯕ? ꯏꯅꯥꯏꯆꯥ, ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ." "ꯐꯔꯦ, ꯅꯪꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯅꯪꯅ ꯌꯥꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪ ꯉꯝꯗꯕꯁꯨ ꯌꯥꯔꯣꯏ." "ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ." "ꯐꯔꯦ, ꯇꯥꯔꯣ, ꯑꯩ ꯍꯥꯏꯒꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯃ ꯂꯩꯕꯅꯤ꯫ ꯅꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯁꯒꯣꯜ ꯑꯗꯨ ꯄꯨꯔꯛꯂꯕꯗꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏꯕꯨꯁꯨ ꯀꯟꯕꯤꯒꯅꯤ, ꯑꯗꯨꯒ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯁꯤꯁꯨ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ." ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯉꯝꯅꯕ ꯄꯨꯖꯔꯛꯀꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯍꯥꯛ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯍꯨꯏ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯃꯔꯨꯞ, ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯃꯔꯨꯞ, ꯅꯤꯡꯊꯧꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯃ ꯂꯩ ꯍꯥꯏ꯫ ꯃꯗꯨ ꯄꯨꯗꯨꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏ." "ꯑꯣ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯏꯟꯗ꯭ꯔꯕ? ꯃꯗꯨ ꯏꯂꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯣꯏ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯐꯪꯅꯕ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯁꯤꯗꯒꯤ ꯁꯨꯝꯅ ꯆꯠꯂꯒ ꯀꯣꯅꯨꯡ ꯑꯃ ꯂꯩꯕꯅꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯈꯥ ꯊꯪꯕꯗ ꯁꯒꯣꯜ ꯑꯗꯨ ꯄꯨꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯒꯤ ꯇꯥꯏꯄꯣꯠ ꯑꯅꯤ ꯂꯩꯕꯅꯤ꯫ ꯇꯥꯏꯄꯣꯠ ꯑꯃꯅ ꯁꯎꯜꯒꯤ, ꯑꯗꯨꯒ ꯑꯃꯅ ꯁꯅꯥꯒꯤꯅꯤ꯫ ꯁꯅꯥꯒꯤ ꯇꯥꯏꯄꯣꯠ ꯑꯗꯨ ꯊꯦꯡꯂꯨꯒꯅꯨ." "ꯐꯔꯦ, ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯑꯩ ꯊꯤꯟꯕꯤꯔꯒꯦ." ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨ ꯁꯒꯣꯜꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯁꯒꯣꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯁꯒꯣꯜ ꯁꯦꯟꯅꯔꯤꯕ ꯃꯅꯥꯏ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯁꯒꯣꯜ ꯁꯦꯟꯅꯕꯁꯤꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯑꯩ ꯇꯨꯃꯤꯟꯅ ꯁꯒꯣꯜ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯍꯧꯔꯒꯦ꯫ ꯐꯖꯈ꯭ꯔꯕ ꯁꯒꯣꯜ ꯑꯁꯤꯗ ꯁꯅꯥꯒꯤ ꯇꯥꯏꯄꯣꯠ ꯑꯁꯤ ꯍꯥꯞꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯈ꯭ꯔꯅꯤꯗ꯫ ꯑꯗꯨꯅꯗꯤ ꯁꯅꯥꯒꯤ ꯇꯥꯏꯄꯣꯠ ꯑꯁꯤ ꯍꯥꯞꯂꯒ ꯑꯩ ꯁꯒꯣꯜ ꯑꯁꯤ ꯄꯨꯔꯒ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯁꯅꯥꯒꯤ ꯇꯥꯏꯄꯣꯠ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫
ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯇꯥꯏꯕꯣꯠ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒꯗꯤ ꯁꯒꯣꯜ ꯑꯗꯨ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯣꯡꯂꯛꯄ ꯇꯥꯕꯗ ꯃꯅꯥꯏ ꯑꯗꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯀꯅꯥꯅꯣ? ꯍꯦ ꯍꯨꯔꯥꯟꯕ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯑꯁꯨꯝꯅ ꯁꯒꯣꯜ ꯁꯦꯟꯅꯕ ꯃꯅꯥꯏ ꯑꯗꯨꯅ ꯀꯟꯅ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯑꯇꯩꯗꯨꯁꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯐꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯥꯔꯕ ꯃꯇꯨꯡ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯑꯃꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯨꯄꯥ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯁꯒꯣꯜꯗꯨ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯂꯦ." ꯃꯅꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ, ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯩꯒꯤ ꯁꯒꯣꯜ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯂꯦ ꯍꯥꯏꯕ? ꯏꯅꯥꯏꯁꯥ, ꯅꯨꯄꯥ ꯑꯁꯤ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯂꯨ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯌꯨ, ꯑꯩ ꯏꯅꯤꯡꯊꯧꯅ ꯇꯧ ꯍꯥꯏꯕ ꯇꯧꯖꯒꯦ." ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯪꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯜꯂꯣ ꯍꯥꯏꯔꯕꯅꯤꯅ ꯅꯪꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯄꯨꯔꯒ ꯂꯥꯛꯀꯗꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯨꯔꯛꯂꯕꯗꯤ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯁꯦ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ." ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯧꯔꯨꯅꯕ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯍꯨꯏ ꯑꯗꯨ ꯑꯃꯨꯛꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯎꯕꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯃꯔꯨꯞ, ꯀꯩꯗꯧꯔꯦ?" ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯝꯍꯨꯏ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯅꯪꯅ ꯑꯩꯒꯤ ꯋꯥ ꯏꯜꯂꯝꯂꯕꯗꯤ ꯎꯆꯦꯛ ꯑꯃꯗꯤ ꯁꯒꯣꯜ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯝꯒꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯔꯨꯞꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕ? ꯐꯔꯦ, ꯍꯟꯗꯛꯁꯨ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯁꯤꯗꯒꯤ ꯁꯨꯝ ꯆꯨꯝꯅ ꯆꯠꯂꯒ ꯀꯣꯅꯨꯡ ꯑꯃ ꯂꯩꯕꯅꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯂꯩꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯃꯗꯨ ꯅꯪꯅ ꯃꯁꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯉꯥꯏꯔꯒ ꯂꯩꯒꯗꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯪꯅ ꯃꯥꯒꯤ ꯃꯈꯨꯗꯥꯡꯗꯣ ꯄꯥꯏꯍꯧꯒꯗꯕꯅꯤ꯫ ꯅꯪꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯍꯦꯛ ꯄꯥꯏꯕꯒ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯥꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯒꯦ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯃꯗꯨ ꯍꯦꯛ ꯌꯥꯔꯨꯕꯗ ꯅꯪ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ." ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯕꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯃꯆꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯊꯣꯛꯂꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯁꯤ." ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯑꯃꯨꯛꯇ ꯎꯅꯔꯝꯈꯤꯁꯦ." ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯌꯥꯔꯛꯂꯦ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕꯅ ꯌꯥꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯅꯤꯡꯊꯧꯕꯨ ꯎꯅꯔꯝꯃꯤ꯫ ꯃꯄꯥꯅꯤꯡꯊꯧ ꯑꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯄꯨꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯄꯨꯒꯦ ꯍꯥꯏꯔꯕꯗꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯌꯦꯡꯕꯗ ꯆꯤꯡ ꯑꯁꯤꯅ ꯈꯟꯖꯤꯜꯂꯤꯕꯁꯦ ꯅꯪꯅ ꯆꯤꯡ ꯑꯁꯤ ꯇꯦꯝꯈꯥꯏꯗꯨꯅ ꯂꯩꯇꯦ ꯃꯥꯟꯅꯍꯜꯂꯝꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯇꯝ ꯄꯤꯒꯦ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨ ꯇꯦꯝꯈꯥꯏꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯆꯤꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯨꯃꯤꯠ 9ꯅꯤꯗ ꯇꯦꯝꯈꯥꯏꯕ ꯉꯝꯒꯅꯤ? ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯤꯡ ꯑꯗꯨ ꯇꯦꯝꯈꯥꯏꯕ ꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8ꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ 9ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯝꯍꯨꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯗ꯭ꯔꯤꯕ? ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯅꯁꯨ ꯎꯔꯦ꯫ ꯐꯔꯦ, ꯄꯣꯊꯥꯔꯣ꯫
ꯊꯕꯛꯁꯦ ꯑꯩ ꯇꯧꯕꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯆꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯦꯝꯈꯥꯏꯗꯨꯅ ꯂꯩꯇꯦꯝ ꯆꯞ ꯃꯥꯟꯅꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗꯨ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯨ, ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯃꯗꯤ ꯁꯅꯥꯒꯤ ꯎꯆꯦꯛꯁꯨ ꯅꯪꯅ ꯂꯣꯏꯅ ꯄꯨꯈꯤꯕ ꯌꯥꯔꯅꯤ꯫ ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯗꯨ ꯉꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕ꯭ꯔꯅꯦ? ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯄꯨꯈꯤꯒꯅꯤ? ꯃꯔꯨꯞ, ꯃꯨꯟꯅ ꯇꯥꯎ, ꯑꯩ ꯍꯥꯏꯒꯦ꯫ ꯅꯪꯅ ꯅꯤꯡꯊꯧꯗ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯨꯔꯛꯂꯦ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯂꯧꯅꯕꯒꯤꯗꯃꯛ ꯁꯒꯣꯜ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯈꯠꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯅꯪꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠ ꯍꯥꯟꯅ ꯁꯣꯛꯂꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯃꯨꯛ ꯁꯣꯛꯀꯗꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯈꯨꯠ ꯁꯣꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯌꯦꯡꯂꯒ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯁꯒꯣꯜ ꯑꯗꯨꯗ ꯆꯤꯡꯈꯠꯇꯨꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯗꯕꯅꯤ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯁꯨ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯊꯪꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯀꯣꯅꯨꯡꯗꯨ ꯌꯧꯔꯕꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯍꯟꯗꯛꯁꯨ ꯅꯪꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯅꯪꯅ ꯁꯅꯥꯒꯤ ꯁꯒꯣꯜ ꯄꯨꯔꯛꯂꯦ ꯍꯥꯏꯒꯗꯕꯅꯤ꯫ ꯁꯅꯥꯒꯤ ꯁꯒꯣꯜ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯅ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯎꯆꯦꯛ ꯑꯁꯤ ꯁꯅꯥꯒꯤꯔ ꯁꯅꯥꯒꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤꯒꯦ ꯍꯥꯏꯔꯒ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯒꯣꯜ ꯀꯟꯅ ꯊꯧꯔꯒ ꯊꯣꯛꯂꯛꯀꯗꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯂꯝꯍꯨꯏꯗꯨꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯅ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯎꯃꯪ ꯑꯗꯨ ꯌꯧꯔꯕꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯨꯞ, ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯔꯨꯞꯀꯤ ꯃꯇꯦꯡꯅ ꯄꯨꯝꯅꯃꯛꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯃꯔꯨꯞꯀꯤ ꯇꯧꯕꯤꯃꯜꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ꯫ ꯑꯩꯁꯨ ꯃꯔꯨꯞꯀꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯖꯒꯦ꯫ ꯃꯔꯨꯞ, ꯃꯔꯨꯞꯀꯤꯗꯃꯛ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯔꯨꯞ, ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯍꯧꯖꯤꯛꯃꯛ ꯂꯧꯕꯤꯌꯨ꯫ ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯔꯨꯞ, ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯅꯤ꯫ ꯐꯔꯦ ꯃꯔꯨꯞ, ꯅꯪꯅ ꯃꯗꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯑꯅꯤꯈꯛ ꯑꯩ ꯍꯥꯏꯒꯦ꯫ ꯅꯪꯅ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯟꯒꯅꯨ, ꯑꯗꯨꯒ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟ ꯃꯌꯥꯗ ꯐꯝꯗꯨꯅ ꯄꯣꯊꯥꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯍꯨꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ, ꯁꯒꯣꯜ, ꯎꯆꯦꯛ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯐꯖꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯅꯤꯕꯨ ꯍꯥꯠꯅꯕꯒꯤ ꯁꯦꯝ ꯁꯥꯔꯒ ꯂꯩꯕ ꯑꯗꯨ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯆꯪꯁꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯁꯦ? ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯅꯤꯁꯦ ꯍꯨꯔꯥꯟꯕꯒꯤꯗꯃꯛ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯅꯠꯇꯦ, ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯦ ꯂꯧꯕꯤꯍꯧꯔꯣ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯃꯌꯥꯝꯕ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯛꯂꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯟ ꯑꯃ ꯂꯩꯕ ꯎꯕꯗꯨꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯥꯎꯇꯣꯝꯕ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯇꯨꯔꯦꯜꯁꯤꯒꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯈꯤꯁꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯥꯎ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯤꯉꯩ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯂꯧ ꯇꯧꯅꯗꯨꯅ ꯃꯅꯥꯎ ꯑꯇꯣꯝꯕ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯟꯊꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯎꯆꯦꯛ, ꯁꯒꯣꯜ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯕꯗ ꯅꯤꯡꯊꯧꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯄꯨꯗꯨꯅ ꯍꯟꯖꯔꯛꯂꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯄꯨꯖꯔꯛꯏ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯄꯨꯔꯛꯄ ꯉꯝꯖꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ,
ꯁꯅꯥꯒꯤ ꯎꯆꯦꯛ ꯄꯨꯔꯛꯂꯦ ꯍꯥꯏꯕ, ꯑꯗꯨꯒ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯨ꯫ ꯀꯅꯥ ꯂꯩ? ꯊꯧꯅꯥ ꯐꯕ ꯑꯅꯤꯁꯦ ꯃꯅꯥ ꯆꯥꯎꯅ ꯄꯤꯅꯕ ꯁꯦꯝ ꯁꯥꯎ꯫ ꯁꯣꯝꯗꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯁꯒꯣꯜ ꯑꯗꯨ ꯁꯖꯤꯛ ꯑꯃꯠꯇ ꯆꯥꯔꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯇꯨꯔꯦꯟꯒꯤ ꯂꯩꯔꯥꯏ ꯑꯗꯨ ꯉꯝꯈꯤꯕꯅ ꯀꯥꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯉꯩ ꯂꯝꯍꯨꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯍꯦꯛ ꯍꯦꯛ ꯀꯥꯎꯔꯤꯕ? ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯂꯝꯅꯕꯗꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯔꯣ꯫ ꯐꯔꯦ, ꯅꯪ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕꯕꯨ ꯇꯨꯔꯦꯟ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯅꯤꯗꯨꯅ ꯅꯪꯕꯨ ꯁꯤꯗ꯭ꯔꯤ ꯈꯪꯈ꯭ꯔꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯃꯔꯨꯞ ꯅꯪ ꯅꯁꯛ ꯂꯣꯠꯇꯨꯅ ꯀꯣꯅꯨꯡꯗ ꯆꯠꯂꯨ, ꯑꯗꯨꯒ ꯅꯌꯥꯝꯕ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯍꯨꯏ ꯑꯗꯨ ꯎꯃꯪꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯝꯍꯨꯏꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯃꯁꯛ ꯂꯣꯠꯇꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯃꯥꯅ ꯆꯪꯂꯛꯄꯗꯗꯤ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯁꯖꯤꯛ ꯆꯥꯈ꯭ꯔꯦ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯂꯦ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯌꯥꯝꯕ ꯑꯅꯤꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯇꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯕ ꯑꯅꯤꯕꯨ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯕꯨꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯎꯃꯪꯂꯣꯝꯗ ꯀꯣꯏꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗ ꯂꯝꯍꯨꯏ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯎꯕꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯊꯧꯗꯥꯡ ꯂꯣꯏꯔꯦ, ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯣ꯫ ꯃꯔꯨꯞ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ? ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯃꯔꯨꯞ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯕꯗꯤ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯍꯥꯠꯂꯣ꯫ ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯃꯟꯕꯗꯒꯤ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯝꯍꯨꯏ ꯑꯗꯨ ꯅꯨꯄꯥ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯄꯥꯕꯨꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯃꯇꯝ ꯀꯨꯏꯅ ꯐꯪꯂꯨꯗ꯭ꯔꯕ ꯃꯆꯥꯕꯨ ꯐꯪꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯀꯩꯁꯨꯝꯁꯪꯗ ꯃꯄꯨꯟꯁꯤ ꯂꯦꯟꯈ꯭ꯔꯦ꯫